Committee on Protection of Indigenous Peoples Ancestral Land COPIPAL gi maikai digi press release amangarang February tang taret English ngani ge kunga tarukta phongdorakli COPIPAL gi maikai digi thadorakpa press release asida akan mamongda condemn tawga loinana hawkhiba February gi tang taret English ngani ga kunga tarukta sauna pung baro makhai muk taba matamda Nipan suba Gorkha Regiment HGR na leimakhongda tawkhriba thawdo adubu akan mamongda COPIPAL na condemn tawri thokriba thawdo asina search gi conference yawba loiraba matungda makhoi gi masa gi village da hanarakpagi lambida samjaraba naga praja singbu Nipan suba HGR gi personal singna leimakhonggi singmangda unlawfully oina makhoibu lephanduna thamki hairiba security forces singa sigi tawriba mawong matau makhoigi duty gi sida yamna mawung maril tadaba masum thamoi kehenba haibadu oiri naga gi public singna hairiba gate asi Kuki Leader gi ayaba haibidi makhoigi order yaodana hangdokpa yaro habisni hairiba statement asina wahang kaya ama tholakli songthorakli amaramna yengma matamda Kuki militant singna iphongna afaba makhal gi kusukulai sing paiduna anganba matamda hairiba jaga sing haibidi hengjang el champhai Lairon Harauthel Paijang amasum Kharam by Pai Beres Hairibasing Sida Security Force Singas Ingan Uribasaga Sida Quesa Satuno Labakayam the lady Hauzik Power Hairibasing Siki Matakta Excel Lokat Pamatalatri Hairibasing Sina Security Forces Singasiki Taudosi Akan Mamong the condemned Tawi Masida Natana COPIPAL Committee on Protection of Indigenous Peoples Ancestral Land gi maikei Government of Manipur appeal tawri maduri athuba matamda foothill region sing da operate tawri Kuki militant sing sigi mathakta action lakhalu loinana hairiba region asida rule of law justice amasum constitutional order sing restore tawhallu haibu wafam thamlakli government semlakpa afab khudamni puppet oigumsi bimola koizam Manipur sahi amagi Maya President rule thamluraba matung popular government ama semlak pawsi apabu khudamni Delhi gi yaka yenglaga satpa puppet government di oihen si hain Lok Sabha gi MP Dr. Angomsa Bimola Koizam na phongdokri MP Dr. Angomsa Bimola Koizam na wapamasi Indian Dental Association Manipur State Branch na sinduna numit nini sathagadaba kungamanga suba Manipur State Dental Conference hogdokpagi thoramda phongdokibani Indian Dental Association Manipur State Branch ki President Dr. B. Gokul Chandra na preside tawduna Lamphel Pataliba Indian Medical Association gi holda pangthuki thoram du MP Dr. Angomsa Bimola Koizamna Chief Guest amasum Health Services Manipur gi Director Dr. N. Hemanta Kumar na Guest of Honor oina sarugyaki thoram asida Sovereigner ama phong badanatana English singaniga kunga mari kunga manga base ki dental mahirui singi Meritorious Award lanthokpaga loinana Dr. T. Nabachandra da Lifetime Achievement Award piduna ikai khomnaki Modbong Youth Club ki thaumi singda ki halakpa yaning de TSA Modbong Youth Club ki thaumi singda UKNA gaming sisinaraga Lanmilun singsit kauba miyemana kian khanwagi thawong singsa tharakpa loinana Deputy Chief Minister Lositi Khoi yauna pangthokpa Modbong Intra Village Sport loisinbagi thoramda Yaikhai thingai ba thokwana bahona kiba thawongbu thadaw Student Association na kana yaningda ba phungtorakli lupasigi wangang loi biki thadaw na press thokpa chirolamana hai Lanmilun singsit hariba miyesina Modbong Youth Club ki office bearer sing mapungoina masigi President SK Thanglen mang na telephone gi kuthangda kihanbigi thabak sa tharakibane hari Modbongi thadaw fruit ki saktam amasum masina government semada TSA na sakot khiba dugi mayok semjin sajalaga chirol tho onanaba namduna hotnaraki garang pangthokadaba nawna Deputy Chief Minister hablakraba Losi Tikho yawa thoramadubu Yaikhai thingai ba thonana ba honaraki haina smaral siki Lanmilun singsina United Kuki National Army gi mingsi naraga miyamna kihanbaga loinana Modbong asi Kuki Village oina uhonaba lana pauk sandoraki Masiga loinana Kuki gi organization sing kotu yauna popular government ki mayokta lei haina sandoraki hari wele pass sing sit haiba sasinaba mingsi naraga miyoisina Modbong Youth Club ki lusingba singa maso member singbu numidang pung 3 minute ni furam taba matamna kialaki mangna semdok sadok laba statement sing group ta
नोंयाई मतुंग पुंग तरागा निथुई मिनिट कुनगा निथुई ताबा मतमना थागलखि अदुबु अरानबा थावोंसिंग सिजनरग सथारखिबनि इरांग असि हेक थोलकपदगी लनमिलुन सिंगसिना कोतुगी जनरल सेक्रेटरी ओइने मियामगी इरांग सगतपगी थाबकसिंग सथादुना लाखपनि मांगना थादौ खुंजासिंग किहनबा नमदुना सेन खाइबि यावना लोन यादब थाबकसिंग सथांदुना मदुगी सनफम मदुना खुलाई लेब्रे सिसने हाइना सु मराल सिकी 21 नि हारिबा मियै सिकी लोइनबि एसि UKNA गी थांमांग हाउकिप कौबा मगा खंगनबनि मागना UKNA गी मिंग सिसनरगा लेप्तना किहलकपा सि मरि लेनबसिंगना खुदक थिकतपि हाइरि लनमिलुन सिंगसिना थादौ मियामगी मुहसिनबगी अथॉरिटी नति मागना थादौसिंगी मरमदा वा हाइबिगी हक लेति हेनस फुंदोखि लेफ्टिनेंट अमा यावना ललहौलुप मरीगी केडर अममम फारि पुलिस कंट्रोल रूम नंगरांग थोकप चिरोल अमदा ngarang security force na Imphal East District ki Irilbung PS ki jurisdiction manung saliba kongba nandai bam laikai digi pre-park purogi sagol sem Jaisandra Allies bungsa se nifu kutre kawa makha na merak bam laikai digi kedar ama lupa nifu yabu wallet ama masum Aadhaar card ama ga kona na farehri amaram na ngarang security force na Imphal West District ki Sekmai PS na koliba senjam khunong may laikai digi seram mani matum Allies mani sei kun ko pre-park ki kedar amasu mobile phone amaga kona na farehri loina na ngarang security force na kaksing PS ki manung sanba kaksing lamkhai area degi KYKL gi takhelamba mohen se kuntraga mathui koba palel maning lekai degi kedar ama mobile phone amaga kona na farehri amaromda nan security force na koireng na lusingba UNLF ki lieutenant ni heba saidel laingang tabi makha lekai degi housingna khongman mangjil da leiraba sorok haibam Rosius Allies Kanglai Pupasai Nifu Koba Kedrama Kanchipur area degi mobile phone amaga konana farihari Sudan the paramilitary group ki drone attack ta angang nipan yauna miyoi kunga mari sikri Sudan gi mayai thangma saruk thangsa numita paramilitary group amana Lanjenaraba imung sing puba gari amada drone attack sa thabada angang nipan yauna yamdrabada miyoi kunga mari sikri haina Dr. Singhi group amana phongdokri Rapid Support Force sathabe attack adu North Kordofan province ki right city manak thoki hen Sudan Doctors Network na haikiri Sudan Doctor Network hairiba si lewa sida hausik thokli lan gi khungul li khanguni North Kordofan gi Dobekar area ra kapna badagi lanjenraba miyam gari aduna pui haina Dr. Singi group na sirol aman haiki asiba angang singi manung da ani poko kuidriba angang ngaktani haina group na haiki Royal Katigi Editorial Mamna Thamjari Wathu Oiraba Epstein file nupi angang sing senjau paibe singi khaya ta tadna bohona si Epstein file haibisi court ki record sing flight ta satok sin tawkhibagi record sing khanakhiba email sing khudong thiba mayona khraba victim singi wakat sing photograph sing amasum Jeffrey Epstein na khomjilaga lona thamlama file sing adu bukhangnai Jeffrey Epstein haibisi maming lairaba US ki senjau paiba misa amani mak sahi nauri ba miwe mani kumja English singa maga samapan ga maudra dagi na English singa ni gi mayai sabuk phawdi malem gi maming lairaba senjau paiba sing politician sing matik mayai lairaba miyoi kya mas malem gi phawra ba miyoi kya na Jeffrey Epstein gi Epstein Island amas mak ki private property kaya marumdi sahi nauri bi karisu khangzadribi nupi masa mayam ama namduna ehing lekmi nahan khibagi thawdok kya ama thoki thawdok sing du thokraba matungda victim oi haurabi nupa masa kaya marum na US government hanjina wakalakhi wakat sing aduna maram oirga logi wangbra sahi nauribi nupi masa sing namduna oktabi uhen khibagi case sing adu Palm Beach Police Department, US Federal Bureau of Investigation, FBI, US Department of Justice na singbana mathang thigalaki. Hairiba case asida masamak senai haibadi sahi nauribi nupi masa mayam ama thabak pi ni haina them dun puralaga oktabi uhenba nupi sing aduga nupa sing aduga leminabagi photograph sing video sing amadi CCTV footage sing loinamak khomjilaba tungda Jeffrey Epstein sapsana morale ba misak haiba khangmamki maduna maram oirga ma kaisum sang manung kumja English singani ka taraga mapan go August tarada masa matum sijaki kanaguma mi khran di ma ki misi si yamna singningai oi haina phungtuk ngarak pa yakhit maramdi wathu wasina maming leiraba masak nairaba matik mayai leiraba mayam ama siana banina case adu utna waina khumjilaga mangan khinabigi aron ba thausil amara haina owang hangnarak pa lekhi
Jeffrey Epstein's aronba files amasum mari lainaba si sangsing video footage adu Justice Department khomjilaga sanglaba matam kya mathamlaki wathok adu kana kana sinabagi haibisi US kaktanatana malemgi mipum khudimangna yamna khangningbana ikhaulanglaki maduna maram oiraga US ki citizen kiana Epstein file gi documents photograph yauna mari lainaba punama declassify tawraki madudagi wathok aduna kana kana sinabagi haiba loinamak khangmangamlaki maduna maram oiraga phammasoba paiba mayam am resign tawnarakpa lale haijarakpana singba yaraki haujumaksu United Kingdom da asobu wathok am oiraga leidi Manipur nupa nupi gi yumban bigi mari nataba masana yana masum yadana लानबी थौदो कयामरुम यामना ngallingi matamdagi thoklaga lai leba asigi logi makhada wakalakpa kayamadi wayal sathraba matungda mapunji supa kasum sangda leibigi serak pikhiba kayamasu yauki thogliba thaudok singa duri sahi nauribi nupi masa kayamarum sub victim oirakhi makoibu pokso eki makhada serak pikhiba su yauri aduga trial gi thakta leiba case kayamarum su leiri asiguma thaudok singa sidi India gi mapum atai desu thokpa thaudo oini makoi logi matungini serak adum phangali masina tava aronba sex racket kayamru amasu lona tumna Manipur sathari sex worker singi wakat sing natabada status gi matik mayai lairaba politician minister MLA IAS officer VIP amasum senjau paiba mayamna sahi noribi nupi masa kya asobo senpham gi lang thalaga aronba yumban bigi mari thamna bigi pau mayam amasulai makoina nupi masa sing adu India gi atop state ta ticket kaktuna puraga numit kharani mapan leminaba amasum nupi masa sing adu da lupa lakh khara phangalambagi pauksing pauksing asi ekoi gi marakta hainaragalai makoi khara khaki oiba aronba mari oibana khudam sangdam piba ngamdabadagi senjau paiba sing adu konseng lagi makoi gi loina bising di mapuroiba na sathariba aron basing adu khanglak padagi yum kai gi tobu wathuk kaya amasu thokre maru oina art ki lamda khongdari bi sahi nauribi nupi misa kharadi khunai asida mimang thukna wa ngang nari adubu hairiba masak naiba artist sing adudi ati artist sing dagi hena sel paihali aduga maral mathum lepslai anoba yum sagalai atang magari tongkhalai film from Manipur gi masak naireba miyo emana actor kharabu maming di panna makoina saliba lamsat adugi damak nungnang bo phungdorakhi belekri Manipur culture haibisi tamna tamna mangshilakpana maram oiraga nongsup lomgi sahum aikoigi nupi masa sing di yori sakhatpa afabasing adudi matau tamnakti mawong sumdaba saksayu thak matat makai shet phizol adugumba dudi hektamak matau tamli sai kharagi matungdadi nupaga nupiga yu thakpa kanana masing henbege hangdara kadori mata asta panjaning bo famdi aikogi khunai asid leidiba nupi amasum nupa singi marakta lesat kai tharak pai bisi afabanati senjau pai bisingna sahi nauriba nupi masa singasi makoina apamba lambi da puba loina yagani haina khalakani nupi ge kai khumnaba mangsilakani masina taklibadi nupi oibigi fajaraba masat adu isam samba nupi singna lana laroktuna yumba lambi da nungaitaba thulakani nupi masa singbu racket gi kannabigi damakta laingaksu mama mapa oibisingsu amasum khunai nasu miyeng sangbi ki tangai padabu yorakle haijaningi